Prem Review presenting The Legend of Mermaid 2 Hairiba movie sina aikoi doning libasi nupa amakhakna mamudar si chongthaduna mermaid si fana bagi torami matam astadi jahasa sida jali ko nupa am jarami hairiba nupa asigi khawri manungda murti ma jarami hairiba murti sina maram moibana mahaka sisu ising asigi manungda mermaid amagi mongda iroba ngamlami asina maram moibana jalina ising asida chongthaduna mermaid nupisu kanduna pukharalami Amusu jali ki khawri asig manungda hairiba moti asi matau karam lakhibuno haibasi film asigi loirakpada akoina soina khanglakani film asi loi faw yengbiyu masigi matungda mu jahase tongnu leriba mak supa nupa amana mu mermaid rupi sibu jahase si yaurba maharinin phambagi chawkisna phamalami masigi matungda mak supa nupa amana mu jali sibu halega haiduna maki thang asina kana yanarami adubu jali nadi mahna pariba thang asina Marks ulu nupa asigi Marks asif kaktatuna mahakna nupa asu de maiti virami Marks ablumba nupa asig maminga sisu jaw koromi masigi matungda musu jaw hariba nupa asina yalisibu halagana torkumata mastadi Muhammad sileriba mermaid nupi sina mu jaw to sum haraglami nangna mahaga tu hatke tawrubudu toklo harami asigumba mayam asiu bana mu yaligi marup asina yamna ngakladuna yali da sum harami aidi gyalam da tadre Muhammad sida marksop to leriba musing si mermaid nupi sina haibasi kari ilibin harami madudeu jalina mahaki maruta sumna harami haiba mermaid nupi si afaba mermaid nupi nate samudra sigi mayai leriba jilwigi haiba lamdam adugi yamna fatraba churen mermaid amani haraklami jaligi wahase tabada mu Muhammad sileram liba yamna fatraba churen mermaid asina mahaki aseng masaktam mermaid asida olaglami amuksu Muhammad sileramba marksupa musing si Makoigi marksing si loina lauthorolami amuksu mermaid rupi sina jali da sum harami nangi khawri edugi manung yauriba murti sina maram moibana nang si samudra sing manungda aikhoigumna irobe ngami masina maram moibana nang si aikhoigi tungda lakadaba thabak singda mateng pangmada kanagani amuksu nupi sina jali da sum harami ngasi haribu nupi asidagi nang ngasi aikhoigi jilwigi hariba chiti dugi captain loina hablabani harami aduba jali nadi mermaid nupi sina mangonda hariba si yadabida Mahaki kar chatkirami madudagi mermaid rupi sina zu jali gi matung inadun laktuna jali sida khudong chab lauraga haina torami adubu jali nadi mahanga tawriba sing se amata hainaramde masina maram moibana mu mermaid rupi sina jali da sumna hairaglami nang nengonda kari gi chingnari buno Muhammad sida leiriba lamasi aikhoi gi ining thawduna engonda loina sinarabani nang gaiga nusinabada aikhoi ni da kanamta ayap pirak lo harami aduba jali nadi pakhom asun pirami nang na sak jamna fajaba tarabasu nangi nongna tawsa aina pamde haiduna jali si Muhammad ste thololami adudagi mu mermaid nupi sina jali da sum haraglami karigi nangna ayesi nungsi dribno haibadi ngasi degi na sai taragi mamangda nangna mermaid nupi mu nungsinaki hariba mermaid nupi du nangna pamana maram moibana aingonda nungsiba faudriba natra hairami adubu jali nadi mermaid nupi si waista da bahang sumna khalami matau karamna mahangna khanglibano ai nungsirba mermaid nupi du haino khandu lerami tanja sida mu aikoida jaligi ngasidagina chai kyagi mamang haukrba warium pusalai hairiba wari asida jali si samudra amagi maya tasalami adubu siyu kauba mermaid nupi mana jali su kambiduna mahak asi samudra amagi mapan thamlami amusu siyu hairiba nupi sina mahaki khawri manung yauriba ising manungda leiba ngambagi murti asibu jaligi khawri hapchankirami asina maram moibana jali su hinglami adubu siwinadi mahaki khawri de jawromba muti asi jali da pikhibana maram moibana siwigi mohamda kaubagi laina ama lakpa horami adubu makhoini si matam asidagi adum nuksinakpa horami nongma numidaba amuk siwi haribu nupi asi yaligi mohamdagi thadoktura chakhirami asina maram moibana jali haribu nupa asina siwi sibu thiduna siwina mangona piramba muti sibu siwi da pigi haina khanduna mahangna dum thiba lakpoirami matang asida mu jali gi wari si losankirami asing matung dong jalina Muhammad stegi tholko matam mastadi mahaki mamangda asiba myoy ke amalerami asina maram moirun jalina Muhammad sileramba yaw hairiba sanapati sida sumna hairami ekhui mangda leriba asiba sing si kanagi haksang no hairami madudagi mujawna sumna hairaglami ekhui gi mangda leriba asiba sing si Japanese ki jamna fatraba hurar mami ngate hairami matam mastadi asiba sing si nakanda leriba Japanese ki nupam namuk jali da sumna hairaglami aigi marup sing si matau karma sirbano haibadi samudra si leriba sakhangdaba tillamana makhoi gi masa manung ase loine changkhraga makhoi gi masa sing si loine chuptholo matungda
ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯕꯨꯛꯇꯒꯤ ꯍꯥꯏꯔꯤꯕ ꯇꯤꯟ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯖꯄꯥꯅꯤꯁꯀꯤ ꯁꯤꯗ꯭ꯔꯤꯕ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯁꯤꯒꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯁꯦꯅꯥꯄꯇꯤ ꯖꯥꯎꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯖꯄꯥꯅꯤꯁꯀꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯤꯟ ꯑꯁꯤꯅ ꯆꯤꯛꯇ꯭ꯔꯤꯉꯩꯗ ꯖꯄꯥꯅꯤꯁꯀꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯉꯛ ꯑꯁꯤ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯉꯛꯁꯝꯗ ꯆꯪꯈꯤꯕ ꯇꯤꯟ ꯑꯁꯤꯁꯨ ꯁꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯤꯕ ꯇꯤꯟ ꯃꯀꯛ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯔꯃꯦ ꯅꯨꯄꯤꯁꯤꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏꯔꯤꯕ ꯇꯤꯟ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ, ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯗ꯭ꯔꯦꯒꯣꯟ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯔꯤꯕ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯒꯤ ꯐꯠꯇꯕ ꯇꯤꯟ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯒꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯑꯁꯤ ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯑꯁꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯉꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯑꯁꯤ ꯀꯅꯥꯅ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯉꯝꯒꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯗꯣꯛꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯒ ꯑꯃꯁꯨ ꯃꯍꯥꯛꯅ ꯖꯥꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯄ ꯉꯝꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯔꯃꯦꯠ ꯅꯨꯄꯤꯗꯨꯕꯨ ꯐꯪꯕꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯥꯂꯤꯅꯁꯨ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯩꯅ ꯊꯤꯕ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯖꯥꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯇꯥꯕꯗ ꯍꯥꯏꯔꯤꯕ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯕ꯭ꯂꯣꯁꯝ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯃꯐꯝ ꯑꯗꯨ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯥꯂꯤꯁꯨ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯔꯃꯦꯠ ꯅꯨꯄꯤꯗꯨ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯔꯃꯦꯠꯁꯤꯡ ꯑꯁꯤ ꯊꯤꯅꯕꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯖꯥꯂꯤꯅ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯁꯦꯅꯥꯄꯇꯤ ꯖꯥꯎ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯖꯥꯂꯤꯒꯤ ꯈꯧꯔꯤ ꯑꯁꯤ ꯌꯥꯎꯔꯤꯕ ꯃꯨꯔꯇꯤ ꯑꯁꯤ ꯄꯥꯝꯕ ꯇꯥꯔꯕꯗꯤ ꯖꯥꯂꯤꯒꯤ ꯃꯉꯛ ꯑꯁꯤ ꯀꯛꯇꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯌꯥꯎꯔꯤꯕ ꯃꯨꯔꯇꯤ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯅꯗꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯁꯅꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯗꯤ ꯃꯨꯔꯇꯤ ꯑꯃꯈꯛꯇ ꯅꯠꯇꯦ, ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯖꯥꯂꯤ ꯑꯁꯤꯕꯨ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤ ꯊꯤꯕ ꯊꯥꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯈꯧꯔꯤꯗꯨ ꯌꯥꯎꯕ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯂꯧꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯍꯤꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯖꯥꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯤ ꯃꯆꯥ ꯑꯃꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯕ꯭ꯂꯣꯁꯝ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯇꯝꯅ ꯆꯠꯅꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯥꯂꯤꯗꯤ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯌꯥꯎꯔꯤꯕ ꯃꯣꯇꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯥꯂꯤꯅ ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯍꯤ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯃꯔꯃꯦꯠ ꯑꯃꯒꯤ ꯃꯑꯣꯡꯗ ꯍꯤ ꯑꯁꯤꯕꯨ ꯀꯟꯅ ꯊꯧꯗꯨꯅ ꯕ꯭ꯂꯣꯁꯝ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯇꯝꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯃꯦꯠ ꯅꯨꯄꯤ ꯃꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯥꯂꯤꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯁꯤꯌꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯤꯌꯨ ꯅꯪꯅ ꯑꯩꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯌꯨꯅꯗꯤ ꯑꯃꯨꯛ ꯖꯥꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯀꯅꯥꯅꯣ ꯑꯩꯅ ꯑꯃꯇ ꯅꯤꯡꯁꯤꯡꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯥꯂꯤꯅꯗꯤ ꯑꯃꯨꯛ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯍꯥꯟꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯪ ꯑꯁꯤ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯤꯌꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯅꯪꯒꯤ ꯃꯣꯇꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯐꯝꯗ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯌꯨꯅꯗꯤ ꯑꯃꯨꯛ ꯖꯥꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯀꯅꯥꯅꯣ ꯑꯩ ꯑꯃꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯁꯤꯌꯨꯗꯤ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯥꯂꯤꯁꯨ ꯁꯤꯌꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯣꯡꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯌꯨꯅꯗꯤ ꯑꯃꯨꯛ ꯖꯥꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ, ꯅꯪ ꯑꯁꯤ ꯀꯅꯥꯅꯣ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯥꯂꯤꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯑꯃꯨꯛ ꯁꯤꯌꯨꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯖꯥꯂꯤꯁꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯥꯂꯤꯅ ꯁꯤꯌꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ, ꯅꯪꯒꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯖꯥꯂꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯌꯨꯅ ꯖꯥꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ, ꯑꯩꯈꯣꯏꯒꯤ ꯃꯔꯃꯦꯠꯁꯤꯡꯒꯤ ꯃꯀꯣꯛ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯑꯩꯒꯤ ꯈꯧꯔꯤꯗ ꯌꯥꯎꯔꯝꯕ ꯃꯣꯇꯤ ꯑꯗꯨ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯥꯂꯤꯅ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯣꯇꯤ ꯑꯁꯤꯕꯨ ꯁꯤꯌꯨꯗ ꯌꯦꯡꯍꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯉꯛꯁꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯣꯇꯤ ꯑꯁꯤ ꯅꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯁꯤꯌꯨꯅ ꯑꯃꯨꯛ ꯖꯥꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ, ꯑꯩ ꯅꯤꯡꯁꯤꯡꯕ ꯑꯝꯇ ꯉꯝꯗ꯭ꯔꯦ,
ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕꯔꯥ ꯅꯠꯇ꯭ꯔꯒ ꯐꯥꯒꯤꯔꯥ ꯍꯥꯏꯕꯁꯤ ꯑꯩ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯨꯏꯅ ꯖꯥꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯃꯥꯔꯃꯦꯠꯁꯤꯡ ꯑꯁꯤ ꯃꯀꯣꯛ ꯑꯁꯤꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯏ, ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯗꯕ ꯐꯠꯇꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯈꯣꯏꯒꯤ ꯑꯩꯈꯣꯏꯒ ꯅꯛꯁꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯃꯦꯠ ꯃꯀꯣꯛ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯥꯂꯤꯅ ꯑꯃꯨꯛ ꯁꯨꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯖꯥꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯐꯤ ꯑꯁꯤ ꯂꯣꯏꯅ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯠꯇꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯖꯥꯂꯤꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯇꯦꯟ ꯀꯌꯥ ꯑꯃ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯥꯂꯤꯅ ꯁꯨꯏ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯑꯃꯗꯤ ꯖꯥꯂꯤꯒꯤ ꯇꯤꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯃꯥꯔꯃꯦꯠ ꯇꯤꯝ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯁꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯈꯣꯏꯅ ꯑꯥꯏꯂꯦꯟ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯑꯃꯨꯛ ꯁꯨꯏꯒꯤ ꯇꯤꯝ ꯑꯁꯤꯒꯤ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯈꯟꯕꯗ ꯖꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯁꯨꯏꯒꯤ ꯈꯜꯂꯒ ꯂꯥꯛꯄ ꯃꯥꯟꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯃꯀꯣꯛ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯥꯔꯃꯦꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯊꯣꯛꯍꯟꯗꯨꯅ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯥꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤꯁꯤꯕꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯥꯂꯤ ꯑꯁꯤꯗꯤ ꯍꯥꯏꯔꯤꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯑꯁꯤꯅ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯖꯥꯂꯤꯒꯤ ꯈꯧꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯨꯏꯒꯤ ꯃꯣꯇꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯖꯥꯂꯤꯅ ꯃꯥꯔꯃꯦꯠ ꯅꯨꯄꯤꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯃꯗꯤ ꯃꯥꯔꯃꯦꯠ ꯄꯥꯔꯇꯅꯤꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯅꯈꯣꯏꯁꯤꯡꯁꯨ ꯐꯥꯔꯒ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒꯣꯔꯁ ꯗ꯭ꯔꯦꯒꯣꯟ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯀꯗꯣꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯅꯕꯒꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯥꯂꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔ ꯃꯇꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯃꯥꯔꯃꯦꯠ ꯃꯀꯣꯛ ꯑꯁꯤꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯐꯥꯖꯟ ꯊꯝꯂꯤꯕ ꯄꯥꯔꯇꯥꯅꯤ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯒꯣꯔꯁ ꯗ꯭ꯔꯦꯒꯣꯟꯒꯤ ꯀꯛꯊꯠꯂꯕ ꯇꯤꯟ ꯃꯀꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯃꯀꯣꯛ ꯑꯁꯤꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯅ ꯄꯣꯔꯛꯂꯤꯕ ꯀꯛꯊꯠꯂꯕ ꯇꯤꯟ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ, ꯒꯣꯁ ꯗ꯭ꯔꯦꯒꯣꯟꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯄ ꯇꯤꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯄꯣꯔꯛꯂꯤꯕ ꯒꯣꯁ ꯗ꯭ꯔꯦꯒꯣꯟꯒꯤ ꯇꯠꯂꯕ ꯇꯤꯟ ꯃꯀꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯄꯨꯔꯕꯤ ꯃꯣꯇꯤꯒꯤ ꯁꯛꯇꯤꯁꯤ ꯍꯟꯊꯔꯛꯂꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯇꯣꯏꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯥꯂꯤꯅ ꯑꯃꯨꯛ ꯃꯥꯔꯃꯦꯠ ꯃꯀꯣꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯨꯔꯕꯤ ꯃꯣꯇꯤ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯁꯨꯏꯅ ꯑꯃꯨꯛ ꯖꯥꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯨꯔꯕꯤ ꯃꯣꯇꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯃꯣꯇꯤ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯣꯇꯤ ꯑꯁꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯑꯁꯤ ꯃꯣꯇꯤ ꯑꯁꯤꯒꯤ ꯁꯛꯇꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯐꯥꯖꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯥꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯁꯤꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯍꯥꯏꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯣꯏꯕꯁꯤ ꯀꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯦꯒꯣꯟ ꯄꯦꯂꯦꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯄꯨꯔꯕꯤ ꯃꯣꯇꯤꯒꯤ ꯁꯛꯇꯤꯗꯨ ꯍꯦꯟꯒꯠꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯄꯥꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯃꯥꯔꯃꯦꯠ ꯑꯁꯤꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯃꯥꯔꯃꯦꯠ ꯃꯀꯣꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯗ꯭ꯔꯦꯒꯣꯟ ꯄꯦꯂꯦꯁꯇ ꯆꯠꯄ ꯇꯥꯔꯕꯗꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯔꯃꯦꯠ ꯃꯀꯣꯛ ꯑꯁꯤꯅ ꯑꯃꯨꯛ ꯄꯥꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯃꯥꯔꯃꯦꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯆꯠꯄꯗ ꯅꯈꯣꯏ ꯀꯅꯥꯝꯇ ꯂꯥꯛꯄ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯗ꯭ꯔꯦꯒꯣꯟ ꯄꯦꯂꯦꯁꯇꯨ ꯌꯧꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯅ ꯈꯪꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ, ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯥꯔꯃꯦꯠꯁꯤꯡ ꯑꯁꯤꯒ ꯗ꯭ꯔꯦꯒꯣꯟ ꯄꯦꯂꯦꯁꯇꯨ ꯆꯠꯂꯒ ꯃꯍꯥꯛꯅ ꯄꯨꯔꯕꯤ ꯃꯣꯇꯤ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕꯇ ꯅꯠꯇꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯍꯥ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯅꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯁꯨꯏꯅ ꯖꯥꯂꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯗꯥꯏꯗ ꯊꯦꯡꯅꯈꯤꯒꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣ, ꯑꯩꯗꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯥꯂꯤꯅ ꯑꯃꯨꯛ ꯁꯨꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯖꯍꯥꯖ ꯑꯃꯗ ꯂꯥꯛꯂꯝꯃꯤ,
ꯑꯗꯨꯕꯨ ꯖꯍꯥꯖ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯑꯩ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯀꯟꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯁꯨꯏꯅ ꯑꯃꯨꯛ ꯖꯥꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯗꯤ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯔꯃꯦꯟ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯅꯨꯡꯁꯤꯅꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯅꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯄꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯃꯔꯃꯦꯟ ꯑꯁꯤ ꯖꯥꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯨꯏꯁꯨ ꯖꯥꯂꯤꯒꯤ ꯐꯃꯨꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯣꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯃꯔꯃꯦꯟ ꯅꯨꯄꯤꯁꯤꯅ ꯖꯥꯂꯤꯁꯤꯕꯨ ꯅꯨꯡꯁꯤꯅꯕ ꯁꯥꯖꯅꯔꯝꯃꯤ ꯑꯗꯨꯕꯨ ꯖꯥꯂꯤꯅ ꯑꯃꯨꯛ ꯄꯔꯇꯥꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯄꯔꯇꯥꯅꯤꯅ ꯑꯃꯨꯛ ꯖꯥꯂꯤꯗ ꯃꯆꯤꯟ ꯊꯤꯗꯅꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅꯤ ꯃꯃꯥꯡꯗꯁꯨ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯀꯔꯤꯒꯤ ꯀꯥꯎꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯥꯂꯤꯅ ꯑꯃꯨꯛ ꯄꯔꯇꯥꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅꯤ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯔꯇꯥꯅꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯄꯔꯇꯥꯅꯤꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯨꯏꯅ ꯖꯥꯂꯤꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯥꯟꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯤꯟ ꯊꯤꯖꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯥꯂꯤꯅꯗꯤ ꯁꯨꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯜꯂꯤ ꯄꯔꯇꯥꯅꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯅꯕꯒꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯇꯧꯔꯝꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯁꯨꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯗ꯭ꯔꯦꯒꯣꯟ ꯄꯦꯂꯦꯁ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯁꯨꯏꯒꯤ ꯃꯀꯣꯛ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯡꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯂꯥꯡꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯗ꯭ꯔꯦꯒꯣꯟ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯅ ꯂꯣꯏꯅ ꯍꯥꯠꯈꯤꯗꯧꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯔꯃꯦꯟ ꯃꯀꯣꯛ ꯑꯁꯤꯅ ꯄꯨꯔꯕꯤ ꯃꯣꯔꯇꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯃꯦꯠꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯣꯔꯇꯤꯒꯤ ꯁꯛꯇꯤ ꯑꯁꯤ ꯍꯟꯊꯔꯛꯂꯦ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯣꯔꯇꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯣꯔꯇꯤ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄ ꯉꯝꯕ ꯏꯁꯣꯔꯅ ꯍꯥꯟꯅ ꯁꯦꯝꯂꯝꯕ ꯃꯔꯃꯦꯟ ꯅꯨꯄꯤꯁꯤꯡ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯨꯏꯅ ꯍꯥꯏꯔꯤꯕ ꯃꯣꯔꯇꯤ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯥꯗ ꯄꯨꯊꯔꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯄꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯔꯃꯦꯟ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯕ꯭ꯂꯣꯁ ꯑꯥꯏꯂꯦꯟꯗ ꯂꯩꯍꯧꯔꯤꯕ ꯃꯔꯃꯦꯟ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯇꯦꯟꯅ ꯂꯣꯏꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯈꯧꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯣꯇꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯏꯆꯝ ꯆꯝꯖꯕ ꯃꯔꯃꯦꯟ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯁꯦꯅꯥꯄꯇꯤ ꯌꯥꯎ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯦꯡꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯃꯔꯃꯦꯠꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯃꯣꯔꯇꯤꯁꯤꯡ ꯑꯁꯤꯕꯨꯗꯤ ꯄꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯔꯃꯦꯟ ꯅꯨꯄꯤꯁꯤꯗ ꯄꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯣꯔꯇꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯑꯁꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯔꯃꯦꯟ ꯃꯀꯣꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯕꯨ ꯍꯥꯠꯂꯦ ꯀꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯒꯣꯟ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯔꯃꯦꯟ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯅ ꯃꯔꯃꯦꯟ ꯃꯀꯣꯛ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯖꯥꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯖꯥꯂꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯕꯣꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯌꯥꯝꯅ ꯐꯠꯇꯕ ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯗ ꯂꯪꯁꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯥꯂꯤꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯕꯣꯝꯁꯤꯡ ꯑꯁꯤ ꯂꯪꯁꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯒꯣꯁ ꯗ꯭ꯔꯦꯒꯣꯟꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯃꯁꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯠꯂꯝꯃꯤ ꯑꯗꯨꯕꯨ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯒꯤ ꯃꯁꯥꯗ ꯃꯁꯥꯁꯤꯡ ꯑꯁꯤ ꯇꯠꯄ ꯇꯥꯔꯕꯁꯨ ꯃꯁꯥ ꯃꯌꯥꯝꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯔꯃꯦꯟ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯌꯥꯎꯔꯤꯕ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯃꯌꯥꯝꯅ ꯊꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯥꯏꯂꯦꯟ ꯕ꯭ꯂꯣꯁꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯄꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯔꯃꯦꯟ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯁꯦꯅꯥ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯏꯁꯤꯡ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯍꯅꯨꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯄꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯃꯔꯃꯦꯟ ꯅꯨꯄꯤ ꯑꯁꯤ ꯍꯅꯨꯕꯤꯅꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯅꯍꯥ ꯑꯣꯏꯅ ꯂꯩꯅꯕꯒꯤ ꯃꯍꯥꯛꯅ ꯅꯍꯥꯒꯤ ꯃꯥꯛꯁ ꯀꯌꯥ ꯑꯃ ꯎꯞꯇꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯄꯔꯇꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯔꯇꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯔꯃꯦꯠ ꯇꯤꯝ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯣꯔꯇꯤ ꯑꯁꯤꯕꯨ ꯄꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯔꯃꯦꯠꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯂꯣꯏꯅ ꯊꯣꯛꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯃꯣꯔꯇꯤ ꯑꯁꯤ ꯃꯁꯥ ꯀꯟꯈꯠꯅꯕꯒꯤ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯄꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯃꯔꯃꯦꯟ ꯅꯨꯄꯤꯁꯤꯅ ꯃꯐꯝ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯁꯨꯏꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯔꯇꯥꯅꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯦꯅꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯔꯃꯦꯟ ꯅꯨꯄꯤ ꯑꯁꯤꯒꯤ ꯉꯛꯁꯝꯗ ꯊꯝꯗꯨꯅ ꯁꯤꯋꯤꯅ ꯄꯥꯏꯔꯤꯕ ꯁꯛꯇꯤ ꯌꯥꯝꯅ ꯆꯦꯜꯂꯕ ꯃꯣꯔꯇꯤ ꯑꯁꯤꯕꯨ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯄꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯃꯔꯃꯦꯟ ꯅꯨꯄꯤꯁꯤꯗ ꯄꯤꯔꯝꯃꯤ
ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯄꯥꯔꯇꯥꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯅꯪꯒꯤ ꯅꯁꯥꯗꯨꯕꯨ ꯁꯛꯇꯤ ꯀꯟꯖꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯏꯆꯝ ꯆꯝꯖꯕ ꯃꯥꯔꯃꯦꯠ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯉꯛꯁꯝꯗ ꯌꯥꯎꯕ ꯃꯣꯇꯤꯁꯤꯡ ꯑꯗꯨ ꯅꯪꯅ ꯂꯣꯏꯅ ꯂꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯄꯥꯔꯇꯥꯅꯤꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯃꯣꯔꯇꯤ ꯑꯁꯤ ꯅꯈꯣꯏꯒꯤ ꯉꯛꯁꯝꯗ ꯌꯥꯎꯔꯤꯕ ꯃꯣꯔꯇꯤꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯛꯇꯤ ꯂꯩ, ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯃꯣꯔꯇꯤ ꯑꯁꯤ ꯂꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯐꯕ ꯃꯥꯔꯃꯦꯠ ꯃꯀꯣꯛ ꯑꯁꯤꯅ ꯄꯥꯔꯇꯥꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯃꯣꯔꯇꯤꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯒꯤ ꯅꯁꯥ ꯑꯗꯨ ꯅꯍꯥꯛ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔ ꯑꯁꯤ ꯂꯩꯔꯤꯕ ꯃꯥꯔꯃꯦꯠꯇ ꯅꯠꯇꯅ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯇꯥꯅꯤꯅꯗꯤ ꯃꯥꯔꯃꯦꯠ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕꯤꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯣꯔꯇꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯇꯥꯅꯤ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯃꯥꯔꯃꯦꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯥꯔꯇꯥꯅꯤꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯥꯔꯃꯦꯠꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯥꯂꯤꯒꯤ ꯃꯔꯨꯞ ꯑꯁꯤꯅꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯕꯣꯝꯁꯤꯡ ꯑꯁꯤ ꯄꯥꯔꯇꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯥꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯤꯗꯣꯏꯒꯤ ꯇꯧꯔꯤꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯃꯀꯣꯛ ꯑꯁꯤꯅ ꯁꯨꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯅꯉꯣꯟꯗ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪꯅ ꯖꯥꯂꯤꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯩꯅ ꯂꯣꯏꯅ ꯀꯥꯎꯍꯟꯈꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯀꯥꯎꯍꯜꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯥꯔꯃꯦꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯑꯩꯅ ꯂꯨꯍꯣꯡꯍꯟꯕ ꯄꯥꯝꯗꯦ꯫ ꯀꯔꯤꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯃꯥꯔꯃꯦꯠꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯠꯇ ꯀꯥꯏꯅꯗꯕꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯏꯅ ꯃꯈꯣꯏꯒꯤ ꯃꯥꯔꯃꯦꯠ ꯃꯀꯣꯛ ꯑꯁꯤꯅ ꯄꯥꯏꯔꯝꯕ ꯆꯩꯁꯨꯁꯨ ꯃꯍꯥꯛꯅ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯍꯥꯛꯅ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯨꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯄꯥꯔꯇꯥꯅꯤꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯄꯥꯔꯇꯥꯅꯤꯒꯤ ꯇꯤꯝ ꯑꯁꯤꯅ ꯊꯧꯈꯤꯕ ꯖꯍꯥꯖ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯁꯨꯏꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯣꯞ ꯀꯥꯞꯂꯤꯕꯁꯤꯡ ꯑꯁꯤꯕꯨꯗꯤ ꯖꯥꯎ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤꯁꯤꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯇꯣꯞ ꯀꯥꯞꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯇꯥꯅꯤ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯥꯔꯃꯦꯠ ꯅꯨꯄꯤ ꯑꯁꯤꯗꯤ ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯕꯨ ꯍꯧꯗꯣꯛꯅꯕꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯥꯂꯤ ꯑꯃꯗꯤ ꯁꯨꯏꯅ ꯄꯥꯔꯇꯥꯅꯤ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯅ ꯌꯥꯂꯤ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯥꯔꯇꯥꯅꯤꯅ ꯁꯨꯏꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨꯁꯨ ꯃꯨꯟꯗꯨꯅ ꯁꯨꯏ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯇꯥꯅꯤꯅ ꯖꯥꯂꯤ ꯑꯁꯤꯕꯨꯗꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯏꯅ ꯖꯥꯂꯤ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯅ ꯄꯥꯔꯇꯥꯅꯤꯒꯤ ꯃꯁꯥ ꯃꯅꯨꯡ ꯌꯥꯎꯔꯤꯕ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯥꯔꯇꯥꯅꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯃꯥꯔꯃꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯒꯣꯁ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯅ ꯕ꯭ꯂꯣꯁꯟ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯍꯧꯔꯝꯕ ꯂꯩꯒꯤ ꯃꯅꯥ ꯑꯃꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯨꯏꯒꯤ ꯃꯔꯥꯏꯕ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯨꯏꯅ ꯖꯥꯂꯤ ꯅꯨꯡꯁꯤꯕ ꯀꯥꯎꯊꯣꯛꯈꯤꯕꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯏꯅ ꯖꯥꯂꯤ ꯑꯁꯤꯗ ꯆꯨꯞꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯈꯧꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯌꯥꯎꯔꯤꯕ ꯃꯣꯇꯤ ꯑꯁꯤ ꯑꯃꯨꯛ ꯁꯨꯏꯒꯤ ꯈꯧꯔꯤ ꯑꯁꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯐꯪꯂꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯥꯔꯃꯦꯠ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯏꯅ ꯖꯥꯂꯤ ꯑꯁꯤꯕꯨ ꯀꯟꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯨꯏꯅ ꯖꯥꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯝꯕ ꯑꯩꯅ ꯂꯣꯏꯅ ꯀꯥꯎꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯨꯏꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯒꯤ ꯃꯁꯥ ꯃꯅꯨꯡ ꯌꯥꯎꯈꯤꯕ ꯃꯈꯣꯏꯒꯤ ꯄꯨꯔꯕꯤ ꯃꯣꯇꯤ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯒꯣꯟ ꯑꯁꯤꯕꯨꯗꯤ ꯃꯣꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯃꯣꯇꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯐꯝ ꯑꯗꯨꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯏꯅ ꯄꯥꯔꯇꯥꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯇꯥꯔꯕꯁꯨ ꯅꯪꯒꯤ ꯅꯤꯡꯕꯗꯨ ꯍꯧꯖꯤꯛꯇꯤ ꯊꯨꯡꯗꯕꯤꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯕ ꯅꯠꯇ꯭ꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯇꯥꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯏ ꯑꯁꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯥꯔꯃꯦꯠꯀꯤ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯏꯅ ꯖꯥꯂꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯖꯅꯗꯨꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯨꯏꯅ ꯖꯥꯂꯤꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯥꯂꯤꯅꯗꯤ ꯁꯨꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯀ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯏꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯅꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯅꯁꯨ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯃꯨꯛꯁꯨ ꯃꯌꯥꯝꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯁꯤ ꯀꯥꯎꯕꯤꯔꯝꯒꯅꯨ, ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯀꯌꯥ ꯑꯃ ꯂꯥꯛꯄꯗ ꯊꯨꯅ ꯌꯦꯡꯕ ꯐꯪꯖꯅꯕꯒꯤ꯫